माजा हेंग चखी दोरे बा दिल्ली दा और सुन कक्सिंग जाम नुसी जबा अंदंग संगम जे ना हेंग चट अदुगी सापोजे थुंदी थुंना रो अदु जु खरका चामिनार जी से पिरो छय सोम द जुका पिरो पियो पियो बिदानी सोम द पिरो येनर चामिनार रो ना हायरो मैना अदम पिबिरो कसु अदम पिबियो कसु काय दे और सेक्रेटरी गुम्बा लेदी कांगन खेता पिज्जा क्या है बा रेसिपी आला इजे कांगन सुमा हिंग लेक पदो तुम गना तुम बकांगु जुलाई देना अदो सुम कांग नुंग चिकपो मतम नीना को अदो गे सुम कांग अदो मो सेक्रेटरी गुम्बा दा सिनार का लिस्बिया फोटो दो हां पुना फोटो का पोगे मा हां या ngатang sa lek pije tuka hoi lake kai ai kasu kai de thoin lai ni kai si ma unai ma una jage na ajele je kakching kai jaga noi ma se ba panjaw na koi palen hai ta re palen ga border yam nak na lei ba jaga ni दिल्ली दा मा स्कूल काबा हुदरे कालेन सुजी थोलक पनेबा डिस्पेनर कांगन दमते हेडिंग ओवर टा हमता पर सिपिया से बहुता मा पायरगा से फोटो दा काके पीरो बोबोक ता पीरो यार माना जुने कक्सिंग की कई को मखरा तौगे जे खल्ली बनी को हैरो की तौगरे अदो कक्सिंग जु लोइना तौबंगम द्रजु कई को मखरा तौगे तो मोदे जु वाफुम खरा तामिनर जे मयाम जु ngaपियु लांजे लोइद्री को अदो जु थुना शांति लाकनबा तौबया बदो वारे लांजे वारे लांजे ट्यूशन लगे कांगन हाइतारे कोई बोगेश्वर संगांग की यामबसना स्पॉन्सर तौबीबो कांगन सिंह को नानजिरी दजु पिजरुरे मयाम अमा अदुगा कोई जिक पलेन की बॉर्डर गाइबा इमा सिंहजे सी कोई कक्सिंग हाइतारे दजु लागा yang कोई माई बेल ngaten Phong cân này cân ai các sinh đó một cái là cái gì hara hỏi hai ta đấy co mai về sinh cái thinh đó mà chỉ một cái thinh làm về ai co rồi ở đây hara vì ai như đã some các sinh đó some hadi cái thôi là cái gì hara hỏi mai về sinh cái chứ ông cái ông có ông biết cái gì sao ông biết cái gì hara hỏi anh là cái gì vậy like big support các sinh जिन्हें मेन हो जाए याम कक्सिंग देखी सपोर्ट याम लाइन है को अभी याम थाका चली तुम फ्यूचर देखना तुम तो भी को सपोर्ट नुकी बजे तुम बेबी यो अंदर बोर बेबी बदो ये जो माय पास ना बा हायो ना हाइनिंग बदो हाइगो अरे ने मैं सीनियर कक्सिंग भी माय बेसिंग में याम तो तो शिवनी ने आई दिया तुम कोई नो मो Pining banget deh, itu mau tauning mau tahu itu na, betul. Aduh do, ay na juga sih, ay na hang talk itu nih ko deli do. Ko yung the tone ko. Aduh talk itu kan itu, ay itu kaksin itu lah hauning ba. Tapi no mau tauning mana betul. Ima ay bersih, kita masih ima juga, wana. Boboy pu. Boboy hay tadi ko. Aduh nanti, tumda bida sih dah ko ima ay bakal dah bakal ngai deh. Kau nalai na, aduh kita yang thagat cari nih do, untuk nih bedo.
ꯀꯃꯥꯏꯅ ꯅꯨꯡꯁꯤꯕ ꯈꯛꯇꯪ ꯅꯠꯇꯕꯤ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤꯅꯦ ꯅꯪꯅ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯀꯥꯡꯒꯜ ꯍꯥꯏꯇꯥꯔꯦ ꯅꯪꯅꯁꯨ ꯀꯥꯡꯒꯜ ꯆꯤꯛꯇꯅꯕ ꯑꯩꯈꯣꯏꯒꯤ ꯑꯆꯥꯄꯣꯠꯁꯨ ꯈꯔ ꯈꯛꯇꯪ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯎꯕ ꯌꯥꯝ ꯍꯥꯎꯇꯩ ꯊꯤꯔꯁꯨ ꯂꯣꯠꯇꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯣ ꯀꯣꯟꯅꯗ꯭ꯔꯝ ꯑꯗꯨ ꯅꯦꯛꯁ ꯇꯥꯏꯝꯗꯅ ꯐꯖꯅ ꯊꯣꯡꯅꯕꯤꯔꯛꯑꯒꯦ ꯑꯩꯁꯨꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤꯀꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯄꯥꯡꯉꯦꯗꯅ ꯑꯗꯨꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯄꯥꯡꯉꯛꯇꯣꯏꯅꯦ ꯑꯗꯨꯝ ꯄꯥꯡꯉꯤꯅꯤꯀꯣ ꯑꯗꯨꯏ ꯀꯩꯁꯨ ꯋꯥꯡꯒꯅꯨ ꯍꯣꯏ ꯑꯩꯅ ꯍꯟꯗꯛ ꯊꯣꯛꯂꯛꯏꯁꯦ ꯑꯩꯅ ꯍꯟꯗꯛ ꯁꯨꯝ ꯊꯣꯛꯂꯛꯏꯁꯦ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯃꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏ ꯑꯩꯈꯣꯏ ꯄꯨꯄꯨ ꯈꯣꯏꯁꯦ ꯊꯧꯅꯥ ꯍꯥꯞꯅꯕꯅꯦꯀꯣ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯀꯥꯏꯕ ꯌꯥꯗꯦꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯊꯧꯅꯥ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯎꯠꯍꯟꯗꯣꯏꯅꯦ ꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯁꯨꯅꯦ ꯍꯟꯗꯛ ꯖꯤꯔꯤꯕꯝꯗꯒꯤ ꯆꯠꯇ ꯉꯥꯏꯔꯤꯀꯣ ꯖꯤꯔꯤꯕꯝꯒꯤ ꯃꯌꯥꯝꯗꯨꯁꯨ ꯌꯥꯝ ꯊꯤꯅ ꯐꯤꯕꯝꯗꯤ ꯁꯣꯏ ꯍꯥꯏꯇꯥꯔꯦ ꯔꯦꯠ ꯖꯣꯟ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯀꯟꯅ ꯇꯧꯅꯔꯤ ꯂꯥꯟꯁꯦ ꯑꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯖꯤꯔꯤꯕꯝꯁꯦ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯁꯔꯨꯛ ꯅꯠꯇ꯭ꯔꯣ ꯑꯗꯨꯝ ꯑꯣꯏꯈꯤꯅꯤ ꯀꯅꯥꯅꯣꯝꯗꯅ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯏꯃꯥ ꯍꯣꯏꯒꯤꯗꯃꯛꯇ ꯄꯨꯄꯨ ꯍꯣꯏꯒꯤꯗꯃꯛꯇ ꯏꯕꯨꯡ ꯍꯣꯏꯒꯤ ꯗꯗꯥ ꯍꯣꯏꯒꯤꯗꯃꯛꯇꯅꯦ ꯏꯆꯥ ꯂꯩꯔꯤ ꯃꯌꯥꯝ ꯍꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯏꯆꯥ ꯂꯩꯔꯤꯁꯨ ꯐꯣꯡꯗꯣꯛꯅꯤꯡꯉꯦ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯈꯨꯅꯧ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤ ꯏꯃꯥ ꯍꯣꯏ ꯃꯌꯥꯝꯒꯤ ꯍꯣꯏꯒꯤꯁꯨ ꯂꯩꯔꯤꯀꯣ ꯏꯆꯥꯁꯦ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯖꯒꯥꯗꯁꯨ ꯑꯗꯨꯝ ꯄꯥꯡꯕꯤꯔꯛꯀꯦ ꯏꯃꯥ ꯍꯣꯏꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎꯀꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯩꯅꯣꯝꯃ ꯋꯥꯕ ꯂꯩꯔꯁꯨ ꯑꯩꯅꯁꯨ ꯄꯥꯡꯕ ꯌꯥꯕ ꯖꯒꯥꯗꯅ ꯑꯗꯨꯝ ꯄꯥꯡꯕꯤꯔꯛꯀꯦꯀꯣ ꯍꯧꯖꯤꯛ ꯄꯥꯡꯉꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯐ꯭ꯌꯨꯆꯔꯗꯗꯤꯅ ꯑꯗꯨꯝ ꯄꯥꯡꯈꯤꯗꯣꯏꯅꯦ ꯀꯩꯁꯨ ꯋꯥꯔꯨꯅꯨ ꯅꯠꯇ꯭ꯔꯣ ꯀꯛꯆꯤꯡꯒꯤ ꯂꯩꯒꯗꯕ ꯃꯤ ꯌꯥꯎꯕ꯭ꯔꯕ ꯂꯥꯟꯗ ꯑꯗꯣ ꯏꯃꯨꯡ ꯑꯋꯥꯕ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯣ ꯌꯨꯝ ꯁꯥꯕ ꯈꯣꯠꯄꯗꯣ ꯃꯥꯅ ꯌꯨꯝ ꯁꯥꯅꯤ ꯂꯥꯎꯊꯣꯛꯏꯁꯦ ꯂꯥꯟꯗ ꯂꯩꯒꯗꯕ ꯃꯌꯥꯝꯁꯦ ꯃꯔꯨꯑꯣꯏꯅ ꯁꯤꯗ ꯁꯤꯅꯤꯌꯔꯗ ꯔꯤꯂꯤꯐꯇ ꯂꯩꯕꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯆꯥꯝꯗꯨꯅꯗꯤ ꯂꯣꯏ ꯊꯨꯡꯕꯗꯤ ꯌꯥꯕꯗꯤ ꯅꯠꯇꯦ ꯌꯨꯝ 50,000 ꯍꯦꯟꯅ ꯃꯌꯨꯝ ꯃꯀꯩ ꯃꯥꯡꯉꯤꯅꯤꯅꯀꯣ ꯑꯩꯈꯣꯏ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗꯅꯦ ꯂꯥꯟ ꯄꯔꯦꯡꯒꯤ ꯂꯥꯟꯗ ꯁꯣꯛꯑꯒ ꯁꯥꯊꯤꯅ ꯁꯣꯛꯑꯒ ꯂꯩꯔꯦꯕ ꯑꯗꯨꯅ ꯂꯩꯈꯤꯗꯕꯗꯒꯤ ꯍꯜꯂꯛꯑꯒ ꯁꯤ ꯐꯤꯕꯝ ꯌꯥꯝ ꯇꯥꯗꯅ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯦꯕ ꯑꯗꯨ ꯁꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯕꯁꯤꯗ ꯀꯅꯥ ꯑꯃ ꯑꯣꯏꯔꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯅꯤꯡꯉꯦꯕ ꯏꯃꯥ ꯍꯣꯏꯅ ꯉꯝꯖꯗꯦꯕ ꯃꯌꯨꯝꯁꯨ ꯄꯥꯈꯜꯂꯣꯏ ꯂꯩꯒꯅꯤ ꯑꯃ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏ ꯁꯤ ꯂꯩꯀꯥꯏꯁꯤꯃꯛꯇ ꯁꯤꯃꯛꯇ ꯂꯩꯕꯅꯦꯕ ꯉꯔꯥꯡꯗ ꯍꯪꯒꯥꯝ ꯉꯔꯥꯡ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯒꯤ ꯃꯥꯅ ꯌꯨꯝꯁꯦ ꯀꯟꯅ ꯁꯥꯒꯗꯧꯔꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯟꯕ ꯃꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯂꯩꯇꯕꯒꯤ ꯃꯤꯗꯣ ꯑꯩꯈꯣꯏ ꯍꯟꯗꯛ ꯏꯁꯤꯡ ꯆꯥꯎꯈꯠꯂꯛꯄꯒ ꯂꯩꯗꯥꯏꯅꯦ ꯑꯗꯨꯒꯤꯁꯨ ꯑꯗꯨꯒꯤꯗ ꯌꯧꯅ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯁꯦ ꯑꯗꯨꯒꯤ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏ ꯂꯤꯁ ꯊꯥꯕꯤꯔꯣ ꯑꯩꯁꯨ ꯊꯥꯕ ꯌꯥꯔꯗꯤ ꯊꯥꯕꯤꯔꯣ ꯅꯠꯇ꯭ꯔꯣ ꯑꯗꯒꯤ ꯑꯅꯥꯕꯗꯣ ꯑꯩꯈꯣꯏ ꯅꯣꯡꯃꯁꯨ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯏꯃꯥ ꯍꯣꯏꯅꯅꯦ ꯑꯗꯨ ꯃꯥꯒꯤꯗꯣ ꯑꯩꯈꯣꯏ ꯑꯥꯗ ꯗꯤꯜꯂꯤꯗ ꯂꯥꯌꯦꯡꯕ ꯑꯁꯣꯛꯄ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯗꯣ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯩꯈꯣꯏꯅ ꯐꯦꯁꯕꯨꯛꯇ ꯎꯔꯤꯗꯨꯗꯤ 10% ꯀꯩꯁꯨ ꯅꯠꯇꯦꯕ ꯃꯤ ꯑꯩꯈꯣꯏꯅ ꯄꯥꯡꯉꯤꯕ ꯃꯅꯨꯡ ꯃꯄꯥꯟ ꯃꯌꯥꯝꯁꯨ ꯂꯣꯏ ꯊꯥꯒꯠꯄ ꯌꯥꯕ ꯅꯠꯇꯦꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯃꯌꯥꯝꯅ ꯎꯔꯤꯗꯨꯗꯤ ꯈꯔ ꯈꯛꯇꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯁꯣꯛꯄ ꯄꯟꯕ ꯃꯌꯥꯝ ꯃꯄꯥꯟꯗ ꯄꯨꯔ ꯂꯥꯌꯦꯡꯕꯤꯕ ꯉꯔꯥꯡ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯆꯧꯕ ꯏꯟꯗꯤꯌꯥꯒꯤ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡ ꯃꯅꯨꯡꯗ ꯑꯃꯅꯤ ꯉꯔꯥꯡ ꯂꯥꯛꯑꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯒꯦꯁ VIP ꯂꯥꯛꯑꯝꯕꯗꯣ ꯔꯤꯁꯤꯄꯤꯌꯥꯒꯤ ꯀꯩꯅꯣꯒꯤ ꯇꯤꯔꯨꯄꯇꯤꯅ ꯃꯥꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯑꯗꯨꯝ ꯃꯥꯁꯨ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯈꯣꯠꯄ ꯂꯣꯏ ꯐ꯭ꯔꯤꯗ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯗꯨꯝ ꯂꯣꯏ ꯍꯥꯏꯔꯝꯃꯤꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯥꯒꯤꯗꯣ ꯀꯩꯅꯣ ꯁꯣꯏꯗꯣ ꯄꯣꯠꯂꯤꯗꯣ ꯍꯥꯏꯕꯗꯣ ꯌꯦꯡꯉꯒ ꯇꯧꯕ ꯌꯥꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯌꯦꯡꯒꯦ ꯄꯥꯎ ꯐꯥꯎꯅꯔꯒꯅꯦ ꯃꯣꯏ ꯀꯛꯆꯤꯡ ꯌꯨꯠ ꯀꯥꯡꯕꯨꯗꯣ ꯃꯣꯏ ꯀꯥꯡꯕꯨꯒ ꯑꯗꯨꯝ ꯃꯣꯏ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯂꯩꯔꯤꯁꯦ ꯃꯣꯏꯒ ꯃꯣꯏ ꯅꯨꯄꯥꯁꯨ ꯌꯥꯎꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯇꯥꯟꯅꯔꯒꯅꯦ ꯄꯥꯎ ꯐꯥꯎꯅꯔ ꯇꯧꯕ ꯌꯥꯕꯗꯣ ꯑꯗꯨ ꯉꯝꯕ ꯖꯒꯥ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯑꯗꯨꯅ ꯇꯧꯔꯒ ꯑꯗꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠ ꯀꯥꯔꯗꯀꯗꯣ ꯄꯥꯏꯔꯒ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯖꯒꯥꯗꯀꯣ ꯁꯨꯝ ꯃꯌꯥꯝꯁꯨ ꯂꯩꯔꯤꯗꯅ ꯄ꯭ꯔꯖꯥꯁꯨ ꯑꯉꯝꯕ ꯇꯧꯅꯔꯒ ꯇꯧꯕ ꯌꯥꯕꯗꯣ ꯇꯧ ꯇꯥꯔꯗꯤ ꯑꯗꯨꯝ ꯃꯥꯁꯨ ꯂꯥꯌꯦꯡꯕꯗ ꯊꯨꯅ ꯐꯕ ꯑꯣꯏꯁꯨ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯌꯦꯡꯁꯦ ꯇꯥꯟꯅꯁꯦ ꯑꯗꯩ ꯁꯣꯛꯄꯁꯤ ꯌꯥꯝꯕꯅꯤꯅꯅꯦ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯈꯔ 10,000 ꯊꯤꯜꯂꯨꯕꯁꯨ ꯌꯥꯎꯏ 5 ꯄꯤꯔꯁꯨ 2 ꯄꯤꯔꯁꯨ ꯌꯥꯎꯏ ꯉꯁꯤ ꯑꯗꯩ ꯂꯣꯏ ꯇꯧꯅꯤꯡꯉꯦꯕ ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯉꯥꯡꯅꯤꯅ ꯀ꯭ꯂꯥꯁ 7 ꯈꯛꯇ ꯀꯥꯗꯦ ꯉꯥꯔꯤ ꯆꯍꯤ 12 ꯈꯛꯇꯅꯤ ꯑꯗꯨꯅ ꯉꯝꯗꯕ ꯑꯗꯩ ꯇꯧꯗꯤ ꯌꯥꯝ ꯇꯧꯖꯅꯤꯡꯕ ꯉꯝꯗꯕ ꯑꯗꯨꯅ
माजी मपान लाइक तमनीने थोलप तंजाद फंगदब अभी फोरेन अयाब चली मपागी प्रोग्राम अचौ अचौबद मणिपुर लादे मैतई लादे मानू उन्नब होनरीना अभी अयाब कुकीद सपोर्ट तौब कहीं मैतई सोबू खर तौग्रेब नुपी मचा मफी याद चलूब खोलूब लेदना अखोई इज्जत मांग्रेब मैतई अखोना चुम चुम्ब पोचे इरा लानग्रेब मैम से मीनूसी चखीब हाईतारे कई हाईतारे कईदौरगे बिदानी कईदौरगे बिदानी पानथोके हाँ मैं अमनी चलो यार अदर माई कालेन सुटी थोलकपने हंदक से थानी की सुटी फंग माजे मैं मपालंगी मोगी इंटरनेशनल स्कूल तमें माजे जून की जुलाई की कालेन सुटी अददी आप साबनीना सुटी से थानी थादोएबको अदई थोलक हंदक से मतम लोरे अदई माजे हयेंग चलनी चलमदाइदा कक्चिंगी ने मानतंग चटके बाबा सुमाइना कक्चिंग मैम उपी मानदी लमजे कौब मैम उखीबदो हाइबा अखोइना करमनो कांदा सोम सोम हाइदबदो हाइ पल्ले लोमदा हाइबा बाबा ने अदोरा माने माना आईदी फोटो दे क्या यारो यदि आईने फोटो वीडियो कापनीने ने आई यावबे तंजा पीद्रे अंगानी खतने नुपी ngata नुपी aina mapa kuntha truk sudure nuoiba chawba ja sum kaya tare yadre mayam nuksi bagi ni da माने लेपियो बक लिसिबिया सुम कइदो मयांगी युम चामा साबजदना कक्सिंग जो मतंग होजि हौजु फैदना सुगुनु गिजु कइ मखा तौगे खली माना को अदगी सुरा जापु गिजु लांजेलक काउंगी तौगे खली को तौनिंग बदि यामेबा अदु सुम अकोन हानारगा था खुदिंगी युम मम सुम सागे तौबनेबा को सहीम युम 10 गुंबा अदगी हाजि इथाइदा मा सारनी बिष्णुपुर रोंगी को अमा लानि हाना लगिदबा गांगजे तोरबुंगदा रांग जो याव खोरो मैरा बना माराम बागी हाँ लेगीदब गांजे माई नुपी माई मथंग थादगी साब हरनी माई तो कक्चिंग जो तुम कोई लेदना लेगीदब यावरगजु अदुम हो अदु तो कोई लाग नोमा येंजगे होय याम लेगीदबदा लाइबदी लाइबना यामे याम नुंगाय फबो ओरगदी खंद्रे अदुना तोंगाले लेतबा युम फियम जादो ओरगदीना अदुम तौसे येंजे खनाजे अभी सोमोलो मार सोमोलो दे जिरा कुरानी ये फोटो कैमरा दे येंगो इबुदौना इंजलकपनी ना दुदे
시에 같이 거기면 안 돼. 각신기 뭐 그러니까 사람이 좋아하는 원인은 나면 돼. ôi any kakching ki problem lak bada recipe ana hana mang de lek ni ko si mo jodum thaja baji thamjage any issue lak pada Kodi bo mayam khura mo bo boy mayam chaugi ge xe ba thì là ngâm bầu hay đâu qua làm ngay đấy chú làm ngay đấy chút như chi là chú có màn chơi xuống nung chi là chú có màn chơi rồi nó xuống đây mà hết đi rồi cái đâu này yes ai ngai ngang ba ta bro lấy ngang một tà đúng không ya ai ngang ba hi ba ba yes ai thank you oh noi ju ai yang mi ba yam se ai dia soi ga bra soi ga dra pakat pai ta re bo ba ha kap Hello. 선배 갑시다. 하나. Malaga ada kano para ka si adu dan yang ni si mina ato ba lab no sita ya ponte atra koi lai ri so to nga ka sakma yang ni jamada ni mo ko ha ni ngam ni le asa le to Tanang ay kara siyempre tara ako na siyelo ng andro minago. Uy kuya ba masin kuya ba sumasi kara kuya siyentara. kakching hai ba kakching kunau na jaga ma ne kuna ura mani na ka chung kule Imali bak Manipur na! Mayang magkunan to tadre. Koi thona do to Tadra koi kakching mayam gi. Tadra koi bi thona na to tap to thona do. Imali bak Manipur na! Maningom gi yo. maningo gitu Imali bak Manipur na! Imali bak Manipur na! Check na! Imali bak Imana! Imali bak Manipur na! Imali bak Manipur na! Imali bak Manipur na! Imali bak Manipur na ay pare thagachari ay diam nungaris da lakpa. Ato sabaw sa lausar ke bisrom na. Imalay bang Manipur na? Imalay bang Manipur na? Isa no pili siya pira na? Okay. banda ba din wa ke dan Ano yung check na review ko? Mahoy di sokpe abi de ichale ri na di hay to. Mam ko sokpe aro. Ay di thok na ba to agi ya. ni dai thuk la to ma no ma Prometheus hai ba my Prometheus school Hoy parang somebody na house there. Oh, to pang mo ne. loi lai na bne hang na bada dum pi bne Ano pa ba? hana di piram de pa pi pi rai jikte Ay go again. Bye bye. Phone number. yao ma sai le ma de ma sau gi ko ma yao no ai ho 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 sau gi mo Thank you. Dalit. Bye bye.